kuki khulai paiba singna fa ki ba kugi naga gi khunja sing je thador kre du mapu kugi tangkhul naga village volunteer oigani chingna ba sing fa ki bani haiba kuki nupa ani sina fangbadagi irang chokthor kre haiba paw masu yawre ja masi kugi masigi matang da so kugi mi ani sina fangki bagi case kugi NIA da sina daga ni haiba gi CM gi wafam municipally den logi matungina ex gracia so piriga ni haiba wafam su yawre ja oza masi kugi laiki driba se kugi identification se khangdok jingai marak kugi karmaina laitabano khangdringai marak kugi CM respected CM haiba tare mana lokhalak liba kugi ex gracia pirigani then cases asi matang da NIA da sinaragani haiba wafam se oza sai matang se oza imote kamai thambini za ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯂꯤꯔꯤꯟ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯑꯉꯛꯄ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯗꯨꯝ ꯍꯤꯡꯕ ꯄꯨꯟꯁꯤ ꯃꯈꯜ ꯑꯃ ꯑꯗꯨꯝ ꯑꯣꯏꯔꯤ ꯀꯣ ꯑꯣꯅꯦꯕꯜ CMꯅ ꯂꯥꯎꯊꯣꯛꯏꯁꯤꯁꯨ ꯏꯟ ꯑꯗꯔ ꯁꯦꯟꯁ ꯑꯗꯨꯝ ꯐꯩ ꯀꯣ ꯁꯤꯁꯨ ꯒꯣꯔꯃꯦꯟ ꯑꯃꯒꯤ ꯇꯧꯊꯣꯛ ꯃꯊꯧꯅꯤ ꯇꯧꯕꯇꯕꯨ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯇꯣꯞꯄ ꯁꯦꯛꯁꯟ ꯄ꯭ꯔꯖꯥꯁꯤꯡꯅ ꯄꯥꯝꯃꯤꯕ ꯈꯪꯅꯤꯡꯉꯤꯁꯤꯁꯨ ꯇꯁꯦꯡꯅ ꯃꯔꯝ ꯑꯃꯗꯤ ꯀꯣꯖ ꯑꯣꯐ ꯔꯤꯖꯟ ꯑꯃꯗꯤ ꯃꯥꯒꯤ ꯇꯉꯥꯏ ꯐꯗꯅ ꯉꯁꯥꯏꯒꯤꯁꯦ ꯐꯥꯁ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗꯤ ꯂꯩꯒꯅꯦꯕꯀꯣ ꯔꯤꯄꯣꯔꯠ ꯑꯃ ꯉꯁꯥꯏꯒꯤ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏ ꯍꯣꯏ ꯇꯧꯒꯅꯤ NIAꯗ ꯁꯤꯟꯅꯒꯅꯤ ꯍꯥꯏꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧꯕꯇꯕꯨ ꯃꯗꯨ ꯒꯣꯔꯃꯦꯟꯒꯤꯁꯨ ꯇꯉꯥꯏ ꯐꯗꯅ ꯉꯁꯥꯏ ꯈꯤꯇꯪ ꯑꯩꯈꯣꯏꯅꯕꯨꯗꯤ ꯃꯌꯥꯝ ꯈꯟꯅꯕꯤꯔꯝꯃꯅꯤꯀꯣ ꯃꯌꯥꯝ ꯅꯩꯅꯕꯤꯔꯝꯃꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥꯁꯤꯡꯅ ꯄꯥꯝꯖꯕ ꯄꯣꯠꯇꯨꯅꯤ ꯑꯩꯈꯣꯏ ꯊꯝꯖꯔꯤꯁꯤꯅ ꯇꯉꯥꯏ ꯐꯗꯅ ꯀꯅꯥ ꯀꯅꯥꯅꯣ ꯁꯤꯔꯤꯁꯦ ꯀꯣ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯁꯤꯔꯤꯁꯦ ꯑꯗꯒꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯤꯕꯅꯣ ꯑꯗꯨꯒꯤ ꯃꯥꯒꯤ ꯐꯥꯗꯔ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗꯨꯅ NIAꯅ ꯀꯣꯟꯅ ꯁꯤꯟꯅꯗꯣꯏꯕ ꯑꯃꯅꯤꯗꯅ ꯄ꯭ꯔꯃꯥꯅꯤ ꯐꯥꯁ ꯃꯥꯒꯤ ꯔꯤꯄꯣꯔꯠ ꯑꯃꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯄ꯭ꯔꯣꯁꯦꯁꯁꯤ ꯌꯥꯝ ꯀꯟꯇ꯭ꯔꯣꯚꯔꯁꯤ ꯆꯥꯎꯊꯣꯔꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯆꯥꯎꯊꯣꯛꯑꯣꯏꯗ꯭ꯔꯥ ꯁ꯭ꯇꯦꯠꯅ ꯂꯣꯏꯁꯤꯟꯕ ꯌꯥꯕ꯭ꯔꯥ ꯁ꯭ꯇꯦꯠꯅ ꯑꯦꯛꯁꯟ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯀꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯅ ꯈꯤꯇꯪ ꯌꯦꯡꯍꯟꯖꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯀꯨꯀꯤ ꯁꯤꯔꯦꯌꯦ ꯀꯨꯀꯤ ꯁꯣꯛꯑꯦꯒ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯕꯦꯁꯇꯦꯠ ꯏꯟꯇꯔꯦꯁ ꯑꯃ ꯂꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣꯝ ꯍꯥꯏꯍꯧꯗ꯭ꯔꯒꯗꯤ ꯀꯩꯅꯣꯝ ꯉꯥꯡꯍꯧꯗ꯭ꯔꯒꯗꯤ ꯃꯣꯏꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁꯇ ꯊꯕꯛ ꯑꯃ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯌꯥꯗꯕꯩ ꯃꯑꯣꯡ ꯑꯃ ꯑꯩꯈꯣꯏ ꯃꯣꯏ ꯋꯥꯔꯧꯈꯤꯕ ꯌꯥꯏ ꯈꯟꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯩꯈꯣꯏꯗ ꯁꯨꯝ ꯀꯩꯒꯨꯝꯕ ꯃꯃꯤ ꯑꯃ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯣꯅꯔꯦꯕꯜ CMꯅ ꯍꯥꯏꯔꯛꯄꯁꯤ ꯋꯥꯁꯨ ꯅꯠꯇꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯃꯥꯡꯗꯒꯤ ꯁꯦ 3 May 2023 ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯗ꯭ꯔꯒ ꯃꯥꯐꯤꯌꯥꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯃꯅꯤꯄꯨꯔ ꯉꯁꯤ ꯑꯣꯏꯍꯜꯂꯤꯁꯦ ꯍꯧꯔꯛꯈꯤꯕ ꯂꯥꯟꯁꯤꯒꯤ ꯋꯥꯍꯧꯗꯣꯛ ꯑꯃꯗꯤ ꯑꯩꯈꯣꯏ ꯂꯩꯅꯦꯕꯀꯣ ꯀ꯭ꯔꯥꯏꯝ ꯑꯃ ꯊꯣꯛꯄ ꯍꯥꯏꯁꯤ ꯅꯠꯇ꯭ꯔꯒꯅ ꯌꯨꯝ ꯃꯩ ꯊꯥꯕ ꯅꯠꯇ꯭ꯔꯒ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯄ ꯍꯥꯏꯁꯤ ꯐꯣꯔ ꯐꯥꯔꯗꯔ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯂꯥꯛꯆꯒꯗꯧꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯋꯥꯍꯧꯗꯣꯛ ꯑꯃꯗꯤ ꯂꯩꯅꯦꯕ ꯋꯥꯍꯧꯗꯣꯛꯇꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯈꯪꯗꯣꯏꯅꯦꯕ ꯈꯪꯕꯨꯗꯤꯀꯣ ꯆꯍꯤ 3 ꯃꯄꯨꯡ ꯐꯥꯒꯗꯧꯔꯦꯕ ꯂꯤꯅꯤꯟ ꯀꯣ ꯂꯥꯛꯏꯕ ꯃꯥꯡꯉ ꯇꯥꯔꯤꯕ Mayꯒꯤ ꯇꯥꯔꯤꯛ 3 ꯆꯍꯤ 3 ꯃꯄꯨꯡ ꯐꯥꯒꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯌꯥꯍꯟꯗꯅ ꯃꯤꯁꯤ ꯃꯤꯅꯥ ꯃꯌꯥꯝ ꯊꯣꯛꯍꯟꯈꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯉꯁꯤ ꯀꯔꯤ ꯍꯥꯏꯅꯤꯁꯦ ꯊꯤꯕ ꯈꯪꯍꯟꯗꯅ ꯂꯩꯈ꯭ꯔꯤꯕ ꯀꯣ आर्मी कैंपस मांगरीब अदगी गैंग रेप तौर आगांग मचा मसु मैम हाटखिब खोटखिब मैमजे असी निंगम द बॉडी मैम परिंगम लेरिबको अदुगी मताइदा मुक से नागागी सिनाउसुंगी मरतसु मोइना हौजा हौजा चंगा खनब हौबा मी फुबा चैबा कावबा थिनबा अदे हंदोक नंग साइगी मिगी लेजरिबा वेटिंग से थुगाइबा नुंपाक त मिगी एरिया द कुकिलेन थाजनबगुम तोक्सुनबा यादरगन काथत अजिरो गायना थ्रेट तौबगुमबा मयाम खै उरेदना अदो सुगुम मयाम सिंजे खोना हाइजनिंग सुगुम मयाम सिंजी हजकी हाइरिबा से फॉर एग्जांपल खुद थिल हाइना जेबको हजिक कुकी शूद लेरिबा टाइगर को निपासे टाइगर हाइबा निपासे कोई कानो खंजदेको टाइगर इज पॉपुलर ओइरे सिदे द खोगी जर्मन रोड टाइगर रोड काइना सिंगल इदिना प्रमाणिको मिगिदी लंबी थोंगी ममिंग थोनबा देन अमना सगी मफम मगी ममिंग थोनबा देन मफम मगी सगी ममिंग अमर रिकॉग्नाइज तौबा गाइसे खोगी लेबाक तुगी जाति तुगी फ्रुप तुगी तौबा ngamba मियामना ऑनर तौबा या भाइतारेको यामना रिकॉग्नाइजेशन लेबाकी कथोकबा ngamba थोना लेबा खोटपा दुम मयाम दंग सही करायनी इन द इंटरेस्ट ऑफ मसागी लेबाक तुगी हाइतारे जाति तुगी फ्रुप तुगी मयाम तुगी थौ जेन्युइन तौजबा ngamba हाइतारेको अदुगु मियोय द खोना रिकॉग्नाइज पीबै दिबा मिदि खोइ तायेबको अदो टेररिस्ट ओइरबा निपा अमगी ममिंगदा टेररिस्ट अमगी ममिंगदा अखोइ पृथ्वीसिदा खोगी मयामना टेररिस्ट लाथोखरिबा बिन लादेन ताइजि प्रमाणिको बिन लादेन जी पृथ्वीना टेररिस्ट की फादर ऑफ टेररिस्ट हाइनि प्रमाणिको बिन लादेन सिद्रा अदो बिन लादेन कॉम्प्लेक्स बिन लादेन मोन बिन लादेन रोड काइदि खोइ थोन मता देदना ताब्रने लिरिन खोइ ताज तुना तमजर को एहि ताज हाइ तारेको अदो मणिपुर दि टेररिस्ट ओइरिबा दुगुम्बा गसाइ टाइगर रोड थोंगलै निदना टाइगर रोड थोलको सिदा लेंगाना वान हाइद्रिम निदनको ओइ मनुंग प्रोसेसिंग याम लेरम बियाइको टाइगर रोड सी मरम चाइ चादे दु मदु लोगी मियंग दु मदु याइ यादे दु हाइम चलै दना प्रमाणिको अदो खोइ सादे येंग सुनि नरि दना प्रमाणि अदो माने खोइ हाइजिनिंग इदि
ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯃꯅꯤꯄꯨꯔꯁꯦ ꯑꯉꯛꯄ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯉꯛꯄ ꯈꯔ ꯑꯗꯨꯝ ꯑꯣꯏꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯦ ꯅꯍꯥꯟꯒꯤ ꯇꯥꯡꯈꯨꯜꯒꯤ ꯅꯥꯒꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯣꯏ ꯃꯤꯑꯣꯏ 12 ꯐꯥꯖꯤꯜꯂꯨꯕꯗꯨ ꯐꯥꯕꯗꯨꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏ ꯁꯨꯝ ꯇꯥꯖꯕ ꯃꯇꯝꯗ ꯃꯣꯏꯅ ꯐꯥꯖꯜꯂꯤꯕ ꯄꯣꯏꯟ ꯍꯥꯏꯇꯥꯔꯦꯀꯣ ꯀꯤꯗꯅꯦꯞ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯀꯤꯗꯅꯦꯞ ꯇꯧꯔꯤꯕ ꯄꯣꯏꯟꯗꯨꯒꯤ ꯌꯥꯝ ꯅꯤꯌꯔꯦꯁ ꯑꯦꯔꯤꯌꯥ ꯑꯃꯗ ꯑꯥꯔꯃꯤꯒꯤ ꯑꯣꯐ ꯀꯩꯅꯣ ꯃꯥꯏ ꯀꯦꯝ ꯑꯃ ꯂꯩ ꯍꯥꯏꯀꯣ ꯃꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯑꯣꯏꯕ ꯀꯦꯝ ꯑꯃ ꯂꯩ ꯍꯥꯏ ꯑꯗꯩ ꯐꯣꯡꯅ ꯊꯣꯛꯂꯒ ꯒꯥꯔꯤ ꯑꯃ ꯐꯥꯕ ꯉꯝꯕ ꯒꯥꯏꯁꯦ ꯐꯥꯔꯦꯅ ꯈꯜꯂꯐꯥꯎꯗ ꯖꯁ ꯃꯣꯃꯦꯟꯇꯨꯗꯩꯗ ꯀꯣ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯀꯣ ꯅꯠꯇ꯭ꯔꯒꯅ ꯈꯨꯗꯛꯇ ꯀꯣꯏꯁꯤꯜꯂꯒ ꯑꯗꯨꯝ ꯀꯟꯕ ꯉꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯒꯗꯧꯕꯅꯦꯕꯀꯣ ꯑꯗꯨꯕꯨ ꯏꯁꯨ ꯗꯦꯠ ꯉꯁꯥꯏꯒꯤ ꯃꯇꯝ ꯈꯔ ꯂꯧꯍꯜꯂꯤ ꯑꯃ ꯇꯧꯍꯜꯂꯤ ꯋꯥꯠ ꯑꯦꯚꯔ ꯑꯗꯨꯝ ꯐꯣꯡꯅ ꯇꯧꯍꯜꯂꯤꯀꯣ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯑꯣꯏꯕ ꯑꯃꯁꯨ ꯑꯩꯈꯣꯏ ꯎꯖꯔꯦꯀꯣ ꯑꯥꯔꯃꯤꯁꯤꯡ ꯑꯣꯖꯜꯂꯒ ꯉꯥꯡꯕꯗꯣ ꯉꯁꯥꯏꯒꯤ ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏ ꯁꯥꯏ ꯑꯦꯔꯤꯌꯥꯗꯒꯤ ꯊꯣꯛꯈꯣ ꯑꯩꯈꯣꯏꯅ ꯂꯥꯛꯀꯗꯧꯕ ꯂꯝꯕꯤꯁꯤꯗ ꯂꯣꯏꯅ ꯂꯩꯒꯅꯨ ꯀꯥꯏ ꯏꯪꯂꯤꯁ ꯄꯦꯄꯔ ꯈꯔ ꯉꯥꯡꯉꯒ ꯉꯥꯡꯗ꯭ꯔꯣ ꯏꯪꯂꯤꯁ ꯈꯔ ꯄꯦꯄꯔ ꯉꯥꯡꯉꯒ ꯊꯣꯛꯈꯣ ꯂꯩꯒꯅꯨ ꯉꯁꯥꯏ ꯆꯠꯀꯅꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯑꯩꯈꯣꯏ ꯐꯥꯏꯔꯤꯡ ꯇꯧꯕ ꯍꯧꯒꯅꯤ ꯀꯅꯥꯗ ꯑꯥꯔꯃꯤ ꯃꯊꯛꯇꯒ ꯍꯥꯏꯗ꯭ꯔꯣ ꯑꯗꯨꯅ ꯂꯥꯁꯇ ꯑꯥꯔꯃꯤ ꯚꯔꯁꯦꯁ ꯀꯨꯀꯤ ꯀꯥꯏꯅꯒ ꯇꯧꯗ꯭ꯔꯣ ꯀꯩꯅꯣ ꯂꯤꯔꯦꯟ ꯑꯗꯨꯗ ꯑꯗꯨꯒꯤ ꯌꯧꯅ ꯒꯁ ꯂꯩꯅ ꯍꯥꯏꯕ ꯉꯝꯕꯗꯨ ꯐꯥꯎꯕꯗ ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯅꯤ ꯀꯩꯒꯨꯝꯕ ꯑꯃꯇ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯈꯠꯇ꯭ꯔꯤꯅꯤꯗꯅ ꯄ꯭ꯔꯃꯥꯅꯤꯀꯣ ꯑꯗꯨꯝ ꯌꯦꯡꯉ ꯂꯩꯔꯤꯕꯅꯤ ꯀꯣ ꯇꯥꯔꯤꯕꯅꯤ ꯑꯗꯨ ꯍꯣꯏ ꯒꯃꯦꯟꯒꯤ ꯂꯩꯐꯝꯗꯣ ꯄ꯭ꯔꯣꯁꯤꯡ ꯂꯩꯖꯔꯝꯒꯅꯤꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯇꯁꯦꯡꯅ ꯃꯌꯥꯝꯅ ꯄꯥꯝꯃꯤꯁꯤ ꯁꯤꯔꯤꯕ ꯑꯅꯤꯗꯨ ꯇꯁꯦꯡꯅ ꯍꯥꯟꯅ ꯂꯩꯃꯤꯟꯅꯔꯛꯄꯀꯣ ꯑꯁꯦꯡꯕ ꯍꯥꯟꯅ ꯂꯩꯃꯤꯟꯅꯔꯛꯄ ꯑꯗꯨꯒꯨꯝꯕ ꯌꯦꯜꯍꯧꯃꯤ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯍꯥꯏꯇꯥꯔꯦꯀꯣ ꯌꯦꯜꯍꯧꯃꯤ ꯍꯥꯏꯕꯁꯤꯗꯁꯨ ꯑꯃꯨꯛ ꯌꯦꯜꯍꯧꯃꯤ ꯍꯥꯏꯕꯁꯤꯗ ꯑꯃꯨꯛ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯉꯁꯥꯏꯒꯤ ꯀꯟꯁꯦꯞꯁꯦ ꯂꯥꯟꯅ ꯁꯨꯝ ꯄꯨꯅꯗꯅ ꯌꯦꯜꯍꯧꯃꯤ ꯍꯥꯏꯒꯨꯝꯁꯤꯒ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯌꯥꯎꯔꯤꯅꯤꯀꯣ ꯑꯗꯣ ꯁꯝ ꯂꯤꯗꯔ ꯈꯔ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯣ ꯏꯟꯗꯤꯖꯤꯅꯁ ꯍꯥꯏꯅ ꯏꯪꯂꯤꯁꯇ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯕ ꯀꯣ ꯏꯪꯂꯤꯁꯇ ꯏꯟꯗꯤꯖꯤꯅꯁ ꯍꯥꯏꯔꯗꯤ ꯂꯦꯝꯈ꯭ꯔꯦ ꯐꯖꯈ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗ ꯌꯦꯜꯍꯧꯃꯤ ꯍꯥꯏꯔꯒꯗꯤ ꯑꯃꯨꯛ ꯀꯟꯁꯦꯞꯁꯦ ꯀꯩꯅꯣꯃ ꯑꯣꯏꯅ ꯏꯁꯨ ꯗꯦꯠ ꯌꯦꯜꯍꯧꯃꯤ ꯍꯥꯏꯕꯁꯤꯗ ꯅꯣꯠ ꯑꯣꯟꯂꯤ ꯐꯣꯔ ꯃꯩꯇꯩ ꯋꯥ ꯅꯠꯇꯦꯀꯣ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯨꯞꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯣ ꯈꯨꯟꯗꯥꯃꯤꯟꯅꯔꯛꯄ ꯋꯥꯃꯤꯟꯅꯔꯛꯄ ꯀꯣ ꯗꯦꯟ ꯌꯦꯜꯍꯧꯃꯤ ꯃꯌꯥꯝ ꯑꯃ ꯀꯣ ꯈꯨꯟ ꯃꯌꯥꯝ ꯑꯃ ꯂꯩꯃꯤꯟꯅꯔꯤꯁꯤꯡꯁꯤꯗ ꯌꯦꯜꯍꯧꯃꯤ ꯃꯌꯥꯝ ꯑꯃ ꯀꯣꯟꯅ ꯆꯪꯁꯤꯜꯂꯒ ꯔꯤꯐ꯭ꯌꯨꯖꯤ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯆꯪꯁꯤꯜꯂꯀꯥꯟꯗ ꯉꯁꯥꯏꯒꯤ ꯆꯪꯁꯤꯜꯂꯀꯥꯟꯗ ꯃꯣꯏꯅ ꯁꯩꯗꯥꯡꯉꯒ ꯂꯩꯈꯤꯕ ꯄꯣꯠ ꯑꯃ ꯒꯣꯔꯃꯦꯟꯅ ꯔꯦꯀꯒꯅꯥꯏꯁ ꯇꯧꯈꯤꯕ ꯄꯣꯠꯇꯨꯅ ꯑꯗꯨꯅ ꯄꯥꯔꯠ ꯑꯃꯅꯤꯀꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯃꯔꯝ ꯆꯥꯔꯗꯤ ꯑꯦꯁ ꯄꯥꯔ ꯁꯦꯟꯁꯁꯇ ꯃꯔꯝ ꯆꯥꯔꯗꯤ ꯑꯩꯈꯣꯏꯅ ꯃꯗꯨ ꯂꯩꯒꯅꯨ ꯍꯥꯏꯕ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯂꯩꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯆꯍꯤ ꯄꯤꯔꯤꯕ ꯑꯦꯀꯥꯗꯃꯤꯛ ꯑꯗꯨꯃꯒ ꯃꯥꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯗꯨ ꯃꯌꯥꯝꯗꯨ ꯁꯨꯖꯕ ꯐꯨꯜꯐꯤꯜ ꯇꯧꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯠꯇ꯭ꯔꯣ ꯇꯧꯕꯇꯕꯨ ꯏꯁꯨ ꯗꯦꯠ ꯍꯧꯗꯣꯛꯆꯔꯛꯄ ꯍꯧꯗꯣꯛꯃꯤꯟꯅꯔꯛꯄ ꯑꯗꯨꯒꯨꯝꯕ ꯐ꯭ꯔꯨꯞ ꯀꯝꯃꯨꯅꯤꯇꯤ ꯈꯔꯗꯤ ꯂꯩꯒꯅꯤꯗꯅ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅꯦꯕ ꯑꯩꯈꯣꯏꯅ ꯌꯦꯜꯍꯧꯃꯤ ꯍꯥꯏꯔꯤꯁꯦ ꯅꯠꯇ꯭ꯔꯥ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯅꯠꯇ꯭ꯔꯒꯅ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯁꯦ ꯀꯅꯥꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥꯁꯦ ꯁꯦꯝꯂꯛꯄ ꯃꯇꯝꯗ ꯏꯟꯗꯤꯌꯥꯁꯦ ꯁꯦꯝꯂꯛꯄ ꯐꯣꯔꯝ ꯇꯧꯔꯛꯄ ꯃꯇꯝꯗ ꯐ꯭ꯔꯣꯝ ꯁꯤꯟꯁ ꯂꯥꯏꯔꯤꯛꯇꯒꯤ ꯂꯩꯔꯛꯂꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯌꯦꯜꯍꯧꯃꯤ ꯍꯥꯏꯁꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯏꯁꯥꯒꯤ ꯂꯣꯟꯗ ꯏꯁꯥꯒꯤ ꯉꯁꯥꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯀꯩꯅꯣꯗ ꯃꯌꯦꯛꯇ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯂꯣꯟꯗ ꯑꯩꯈꯣꯏꯅ ꯌꯦꯜꯍꯧꯃꯤ ꯍꯥꯏꯖꯕꯁꯦ ꯀꯅꯥꯒꯨꯝꯕ ꯈꯔ ꯂꯤꯗꯔ ꯈꯔꯗꯤ ꯌꯦꯜꯍꯧꯃꯤ ꯍꯥꯏꯔꯒꯨꯝꯁꯤ ꯏꯟꯗꯤꯖꯤꯅꯁ ꯍꯥꯏꯁꯤ ꯀꯥꯏꯅ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯃꯤꯗꯅ ꯑꯩꯈꯣꯏꯁꯨ ꯏꯉꯥꯎ ꯉꯥꯎꯁꯤꯜꯂꯛꯄ ꯏꯉꯥꯎ ꯉꯥꯎꯖꯕ ꯊꯕꯛ ꯑꯃ ꯂꯥꯛꯑꯦꯕꯀꯣ ꯂꯥꯁꯇ ꯑꯩꯈꯣꯏꯅ ꯉꯥꯡꯖꯔꯤꯕ ꯂꯣꯟꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯗꯤ ꯌꯥꯔꯒꯗꯤ ꯍꯣꯏ ꯑꯣꯟꯂꯤ ꯐꯣꯔ ꯑꯩꯈꯣꯏ ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯅꯤ ꯉꯥꯡꯅꯔꯤꯕ ꯁꯛꯅꯔꯤꯁꯤꯡꯁꯦ ꯀꯝꯃꯨꯅꯤꯀꯦꯠ ꯀꯣ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯅꯅꯕ ꯈꯪꯅꯅꯕ ꯈꯪꯃꯤꯟꯅꯅꯕ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯏꯪꯂꯤꯁ ꯑꯃꯗꯤ ꯍꯤꯟꯗꯤꯗ ꯑꯩꯈꯣꯏꯅ ꯉꯥꯡꯉꯀꯥꯟꯗ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕ ꯌꯥꯕ ꯃꯑꯣꯡꯗ ꯈꯪꯅꯖꯁꯅꯨ ꯑꯣꯏꯅ ꯀꯝꯃꯨꯅꯤꯀꯦꯠ ꯇꯧꯅꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯑꯃ ꯍꯥꯏꯁꯦ ꯂꯩꯔꯦꯅ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯍꯟꯁꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯨꯞꯅ ꯌꯦꯡꯉꯀꯥꯟꯗ ꯏꯪꯂꯤꯁ ꯅꯠꯇ꯭ꯔꯒꯅ ꯍꯤꯟꯗꯤ ꯕꯦꯡ ꯉꯥꯡꯉꯒ ꯆꯥꯎꯈꯠꯀꯗꯧꯕ ꯅꯠꯇꯦꯕꯀꯣ ꯏꯪꯂꯤꯁ ꯌꯥꯝꯅ ꯈ꯭ꯋꯥꯏ ꯆꯥꯎꯈꯠꯄ ꯍꯥꯏꯔꯒꯗꯤ ꯐꯣꯔꯦꯅꯔ ꯃꯌꯥꯝ ꯑꯃ ꯉꯁꯤ ꯏꯪꯂꯤꯁ ꯉꯥꯡꯉꯤꯁꯤꯡꯁꯦ ꯏꯪꯂꯤꯁ ꯉꯥꯡꯕꯅ ꯆꯥꯎꯈꯠꯄꯅꯦ ꯍꯥꯏꯔꯒꯗꯤ ꯏꯪꯂꯤꯁ ꯉꯥꯡꯕ ꯃꯌꯥꯝꯁꯤꯅ ꯂꯣꯏꯅ ꯆꯥꯎꯈꯠꯄꯅꯦ ꯆꯤꯡꯅꯗꯤ ꯌꯥꯔꯔꯣꯏ ꯂꯩꯕꯥꯛ ꯅꯠꯇ꯭ꯔꯣ ꯑꯗꯒꯤ ꯑꯇꯣꯞ ꯃꯁꯥꯒꯤ ꯃꯔꯣꯟ ꯃꯌꯦꯛ ꯄꯨꯊꯣꯛꯇꯅ ꯉꯥꯡꯖꯔꯤꯕ ꯑꯗꯨꯒꯨꯝꯕ ꯐ꯭ꯔꯨꯞꯁꯤꯡꯁꯤꯅꯦꯕ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯉꯁꯥꯏꯒꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯇ ꯃꯁꯥꯒꯤ ꯃꯔꯣꯟꯗꯨ ꯄꯨꯊꯣꯛꯇꯅ ꯃꯁꯥꯒꯤ ꯆꯠꯅꯕꯤꯗꯨ ꯄꯨꯊꯣꯛꯇꯅ ꯃꯁꯥꯒꯤ ꯀꯜꯆꯔ ꯃꯥꯒꯤ ꯐꯤꯂꯣꯖꯣꯐꯤ ꯃꯥꯒꯤ ꯏꯊꯤꯛꯁ ꯃꯥꯒꯤ ꯂꯩꯔꯤꯕ ꯋꯥꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯄꯨꯈꯠꯇꯅ ꯄ꯭ꯔꯃꯣꯠ ꯇꯧꯗꯅ ꯎꯠꯄ ꯉꯝꯃꯀꯥꯟꯗ ꯃꯤꯌꯥꯝꯅ ꯔꯦꯀꯒꯅꯥꯏꯁ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯅ ꯔꯦꯀꯒꯅꯥꯏꯁ ꯇꯧꯕ ꯉꯝꯃꯀꯥꯟꯗꯅꯦꯕ ꯆꯥꯎꯈꯠꯄ ꯍꯥꯏꯅꯗꯣꯏꯁꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯏꯁꯥꯅ ꯂꯣꯟꯖꯔꯤꯕ ꯉꯥꯡꯕꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯉꯥꯡꯖꯔꯤꯁꯤꯐꯥꯎꯗ ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯅꯤ ꯉꯥꯡꯕꯗ ꯑꯩꯈꯣꯏꯁꯤ ꯕ꯭ꯔꯦꯛ ꯑꯃꯨꯛ ꯐꯥꯕ ꯑꯦꯔꯤꯌꯥ ꯌꯥꯎꯁꯤꯜꯂꯛꯑꯦꯕ ꯂꯤꯔꯤꯡꯀꯣ ꯑꯗꯨꯅ ꯉꯁꯥꯏ ꯉꯥꯡꯉꯒꯨꯝꯁꯤ ꯍꯥꯏꯔꯒꯨꯝꯁꯤ ꯀꯥꯏ ꯑꯗꯣ ꯀꯨꯀꯤꯗ ꯀꯟꯅ ꯆꯩꯔꯒꯨꯝꯁꯤ ꯀꯨꯀꯤꯁꯦ ꯀꯟꯅ ꯍꯥꯏꯔꯒꯨꯝꯁꯤ ꯑꯩꯈꯣꯏ ꯑꯗꯨ ꯉꯥꯡꯉꯒꯨꯝꯁꯤ ꯑꯩꯈꯣꯏ ꯑꯗꯨ ꯍꯥꯏꯔꯒꯨꯝꯁꯤ ꯀꯥꯏꯅꯒ ꯑꯗꯨꯝ ꯁꯝꯇꯥꯏꯝꯁ ꯈꯔ ꯌꯥꯎꯋꯦꯕꯀꯣ ꯃꯁꯤ ꯑꯩꯈꯣꯏ ꯋꯥꯈꯜꯗꯗꯤ ꯀꯣ ꯃꯁꯤ ꯅꯨꯡꯁꯤꯒꯦꯔꯥ ꯅꯨꯡꯁꯤꯔꯣꯏꯔꯥ ꯂꯤꯔꯤꯟ ꯐꯒꯦꯔꯥ ꯐꯔꯣꯏꯔꯥ ꯀꯣ ꯑꯦꯖ ꯑꯦ ꯍꯣꯜ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯁꯤꯕ ꯑꯃꯗ ꯍꯤꯡꯕ
ko madu khoi sai born I dia ora blata ya ora du ma thona ma yabudo madu khoi ton tokbani but amuka ai je mai te mani ai ne sana chok china ngambagi chok china hingjaba ngambagi thona do aju khoi lebi tai nadra then naga gi lebi tai kanoju any community hai dare mai tai pangang gi magi thona le je tai sam sagi tongan ma magi community du ge dare ko adu apun ba manipur gi ne yang ka na whole as a whole ekho je manipur ni imane ba manipur je khoi puna kamina ga do buni ekho puna lebi na ga do buni manipur je khoi puna ngami na ga do ha baduna aduna ekho gi apun ma sakdam du ni tra adu ekho isaji ai isaji maitai ni hai isaji maitai ni hai bokta border ne hingmang am jakta taraga di adu di maitai ni hai ragum ji hai taraga di lin kerom sakhre ya potra tra adu nga sai illegal immigrant mayam nu sangaga sada gunda taraga illegal immigrant mayam nu sai sanga kanda halik tawriba lanjing manungda kuki kulai paiba meman tadaba mayam nu tawriba irang sigi manungda kano lerin particular whole manipur ji manipur khunda mi khuding maksi boina thidirakwa tarokwa hi tawa hore ko tarokanda di ekhoi punamakta manipur whole punamakta boina akaiba ekhai thingai tawune na khoi haiba yaiba hajudi ka dawre particular khoi maitai danu mai kape maitai che semang geng rep tawre maitai gi angang mayam ajik pharga nomen ka hale adu argadi particular maitai fruit solution ge nomen target torponina adi maitai ekhoi leiri na khoi na ngasi ekhoi maitai ni haina khoi na bond ona hingmang na taragadi haibang na taragadi ekhoi kamaina ekhoi manipur mai kamang ngani gori ni ko aduna ekhoi na khoi hajin si mai bi honorable chief minister na hajik yam thuna ko yam thuna lauk thok pasi hoi eje tokum to to ma tho mani but adu rega su sai yam thuman bai tare ko katang just for inquiry ko na just sai kai ni mogi leiri ba siriba kangbu singi cookie singi hai tare pramani ko cookie singi mogi leiri stakeholder mayam ma dagi CSO mayam ma du pharala mayam ma na honorable CM gi mathak ta government gi mathak ta khoi sit ta honingi sa ta honingi gaina sai mogi father step khara hai tare ko father step khara la matung da kari leiri gi kupna yenga matung da kadano kamdo buno kari lam dagi lakho no ga khoi atopa khoi gi naga gi sna hai sim khoi tari da thenai dina ko ana moi ji phana fare investing da matung da tachen hoi moigi apam du phangna bagi da mak na tagana mogi gam du tawi potu ngai tabagi da mai khoi tasina kesi khoi ganda khoi atopa khoi agency ma da dare pramani ko khoi NI da sinarani bharju amadu sinarani haraga ju du tasina phajna du hatu na yam thu na sagi leiriba cookie singji oibang sagi ashaw bose ngai phadana bhona bar tagana moi bu thiano hona bagi mong manu mami sum ta ba ju le tang khoidan tang eje prajaman ko tang ngai ta bai tare ko adu bu yenga si let's see haju si tangai phadana honorable CM gi obar decision lobi rabani na ko hajik makhata na kare ni investigation kai lakno yeng tare ko tabu siriba aniji hen na prajasin na sung sagi chamam na ba leitana ba prajasin khangningi ba hai tare ko sorry prajasin khangni ba dugum ba poto khangma yana ba gi da ma government na su kare hani moije sikawi maming sikawi ko moije 19 asu tagi hongna manipur le ba mioi ni ado moije smai to mioi ni ga ji moi history sini ga je history amadi ko history amadi sin manipur gi miam pa mi ba chamam na ba je ko na ba gi da mak le ga na su ma do adu khangan bi na ba khoi appeal to ji ha phom ja smai tham jagi kan no